Paukse yumpam oima baroi ba pau kharap de taujari ILP system chathan kiba asi sarkarna miyam ki ihul khangni yelhong mising kanana ba baikat kiba khongthang ni CM Manipur da inner line permit system chathan kiba asi BJP na lusing ba sarkar asina lamdam asiki yelhong mising kanjara balebak miyam ki ihul khangna masak thokna baikat kiba thabak ne loina andak drug ki case ta sera ba pioi ani sahi taramanga jail laina ba pir serak pi kiba asi sarkar asina satharak ba war on drug ke khongjang da yamna chawna mai pak pane loina judiciary system su phasina mathau to baki mayek senglaba khudamni haida se minister and Biren na ngasi permission una bada phangdokhre se minister na makha ta kibadi matam amada citizenship amendment bill chanabada mai pakiba adu inner line permit system chanaba state chingda CAB na konsaloi aibasi CAB ekta mayek sengna palle BJP na lusing pa sarkar asina matam kaya ki mamang tagi loisin bangam tana lakiba tongan ba project kya mai pak na loisin bangam le masigi aseng ba khudam pira tuna CM na ai kibadi thawpal multi purpose project asisu amane masida natara swachanpur da handak tanawna unit of minister Ahmad Jana urep yung tamkiba lupa crore chahung kurma changna sagat kadaba medical college asi athuba matam da sabat loisin ringeda mahiroi chamro mahitam ba auna ba temporary building amasu saragani haike si minister na makha ta khibadi Zenems ke medical tamgada ba mahiroi singi session amada mahiroi chama loramba aduchu chama yang kai dehang kalagane Senapati district ki mayang khangda sangat kadhori ba triple IT saba auna ba athuba matamda tender process tawragane thabak phangdre ba mahimasin airaba singki damakta sarkarna startup paikatuna naha lising taramathoi thabak piba aukhre ai khe atopa pau amada Dr. Konika Khurai jamda Soras T by Dada Chayeb Falke Women Achievers Award pirakle Dr. Konika Khurai jamda Saros T by Dada Chayeb Falke Women Achievers Award pirakle hariba award asi magnai education ki lamda tawriba thabak singbo singthaba oina Mumbai da leiba Innovative Artist Welfare Association amade Amar Cine Production pirakpane Malem gi lebak khudimak tagi Nupini Phumaga makoi na tongan ba hiram da mai panglak amade tawriba thabak singda yumpham oirka award si pirakpane loinara Dr. Konika na Nupi Award ni Phumaga changdamna bada khwaidigi phot masing yamna phangba oirakpana Viewers Choice Award su phanglakhe Dr. Konika Hausik Associate Professor DM College of Teacher Education oiri amade Case Foundation garigi Honorary Administrator su oiri Ayan kaina sajillamba yum ahum sidokkhre Central Forest Division ki DFOR ke amarjit ki mityang makhada ngasi division asik staff sing amade division asiki makhada leiba tongan ba range staff sing akhanaba drive chathaduna ayan kaina sajillamba yum ahum takthokre aire hiram asiga mari leina DFO amarjit na phongtorakpada Langun Range Forest ki component number 4 ki area ki lamteng block ta chathakiba akhanaba drive aduda iroi sembada nauna sajillamba jum amade warok area da sajillamba jum ani thudekhi aire no new construction ki policy da forest Central Forest Division chathariba achida kana gumbara pata paibirabasu karigumba structure stage haibadi sadringa da adakpa area sing da leiba forest officer sing da forest office sing da lakpi dun reserve forest area ge manung challi chande haibadu hana khangdokpiu haike ngasi chathaki ba drive to the forest ki staff sing ba thagat ba phangdok laduna magna makhatana ai part of the singya da leir ba miyamna kanglon kai ba thabak sing tawbi gano forest department ki thabak tharap sing desu miyamna mateng pangbiyo aikoi punna mahausa ki khal ngakpinasi ainasu DFA amarjit na miyamda appeal tawkhe Indo Myanmar friendship gate animak thingkhigadouri More border town ga Myanmar ga lonariba Indo Myanmar friendship ki gate Iron Bridge gate number 1 abde gate number 2 asi mathang sahi lising ani kun mathoi ki January kunthra mathoi babu thingki gani aire hiram asi ki matang ta tamu Myanmar ki district administrator oiriba Jan Win una sahi tawduna deputy commissioner Tengnopal district Manipur India da aiba serol piduna khangalakle makhatara gate ani mak thingba ki thabak chathagadoriba asi ki maramde haujik coronavirus laichat asi malem gi lebak singda nauna sandor liba asida ki ngak thokna ba ki tabakta section thorang ki thabak pai khalakpani aire Manipur da ngasi sumheu yangkai mathoi positive oire amana laikhidre chaliba pung kunbari asida Manipur da mio yangkai mathoi COVID-19 positive oiba thengna khre mio humthra ka taret na laichat asida ki phaduna discharge tawkhre ngasi gi oina mio ama laichat asida laikhidre health department ki additional director su oiriba department asigi wangang Dr. Khoirom Sasi Kumar Magang na thadorakpa chairhol amana hai
ngasi nokna post poi ke ba myo yang khai mathoi asigi marungda myo ahum addition myo ahum amade Central Armed Police Force tagine makhoi punamak tribal history leitaba myo ngaktani aire nauna post parakhlabasing asi tharaka state asida COVID-19 ki apunba confirm case lisum kanipan chamba kamar phugani pan Sukhre Haujik Bobot Lachet Asidaki Pagiba Miki Basing, Lissing Kutaruk Satuk Umdraganipan Sukhre. Haujik active case the Lissing Amagasama Yankay Manga Leire. Lachet Asina Lake of Miki Masinga, Sahum Yankay Manga Sukhre. Haujik Popul Lachet Asidaki Pagibaki Sang Sada, Marfudra Maridas Mik Taruk Mari Oire. Baragasida, Manipurgi Constitution Tega Mari Lenina, the Jure Government of Manipurgi, CM Biren, Miyamda Wafam thamlakli. Hayang January Chachat Ama Manipurgi Constitution Sem Kibanumit Kamari Lainada, London the Liba di Jure Government of Manipurgi, CM Y Biren, Miyamda Wafam thamlakli. CM Jambem Birena Kudek Pituna Press that Tador Pasirol Amana Hai. Hayang Asik Manipurgi Constitution Sem Kibanumit Ne. Kumza Lissing Amagasa Panipugataret, January Chachat Amada, Sovereign Authority Ama Oina Manipurgi Tona, Manipur State Constitution Act 1947 Asi Sem Kibane. Constitution asi semlokpa matamda Survey of India ki map ta laikiba matam aduge Manipur gi manung chanbangam khaising adubo Constitution da palliba state asigi manung changane Manipur Constitution Act 1947 asi di Manipur Gazette ta kumja 1947 gi January gi chachat ani ra phongtuna chanaba aukhibane Constitution asiki section ni phuga mari da Manipur ki citizen sing da fundamental right amade duties ki khudong chapa phangalle aduga Constitution asiki section 31 ki matung ina Maharaja in Council Legal Sovereign Authority oire di Manipur State Constitution Act 1947 asi Crown Pera Mawan C dagi court torokpa oibana akhanaba clause ama haptuna Constitution Act asina khudong chadaba lakpa amade lobo maung barin chumna pangthokna Manipur State Council da pangkal pigani India ki Constitution da Republic India ki ngamkhai manungda operate tawjagadabani masina monarchy state Manipur ki ngamkhai khopsalakpa yaroi Constitution aman state amakak oigani India ki Constitution da state kuntaret ena council le masil law ki midek aranba amani haina seroles na makatare Nakalamaromda da Imphal ki note AOC da Fongna drug yole Fongna drug kapaki thabak su chathare BJP na lusing pasung sinaba sarkar asina war on drug ki khongjang changchlingai Manipur gi singi district sing da tharamba popi bambi sing jantar pagi thabak yamna kanna satharingai cherak asida Imphal mayol oiriba note AOC gi tongan mafam kharada Fongna drug zone ba amade kapaki thabak chatharakpada sarkar na kariguma makhal amata ki thabak lokhat pangamdana leiriba asi angakpa oinare ngasi ayuk ke group pat rom thangba wall gi manakta ngasi ayuk ke group pat rom thangba wall gi manakta drug addict tararom hena punchin don ipong phongna miyam hamang da drug ka pagi tabak chathabada aigoi gi pawina akteng na thengna ke drug addict sing na seren season duna amada kudang takana duna drug ka pagi tabak chathaba adu asat awok sing na nungaiba kumai amakumne yengna ke yamna ngakli bade note AOC gi tongan mafam kharada koina sataga drug jon ban upa nupi khara su leire sahi ni phurum ki maya oigeta banupi ama ani na nakalda bek masa ama yalaga drug makhal kaya mafam aduda chaktaraga leiriba drug addict singda phangan bagi thabak so chathare masida natra na drug jon banupa kharasu yamna line drug addict singda drug jon bagi thabak chathare chawrak na note AOC ki mafam singda chaithok leiriba drug addict sing ase yamtrabada myoi chani ki mathak oigane makhoi ki manung da Naha oiribi nupi kyasu yaure aroibada content siga siga maroiba pau khara ase pau damjariba Manipur Local News YouTube channel amadi Facebook page asidagi yangbiri bokna mokpa thagachari channel asina tumda kanarabadi subscribe to vidribisina subscribe to bir muloinana like and share to busu kawi group na mokpo amukana thagachari